ChaYolgi Oiba Rashi Phal da November gi tang 10 dagina November gi tang 13 phawbagi 2024 gi Rashi Phal ledu mayam da pathok sara agi aigi channel asibu subscribe tawidriba singna subscribe tawiramba amadi video asibu like tawiramba kaubiganu ahan bagi rashi asina Mesh Rashi ChaYol asi adomna honaba thabak ayamba shoidana mai pakani isagi senthok lambi hengkatkani karbarda mai pakani mahi manai yonba singna hena sendong phangani isada leiramba anaba phagatkani kesta mai pakani isana tawriba sinpham aduda hena thawai yaugani anuba phijet leiteng set chaba phangani ariba wathok loisingani miyamna adumbu hena pamnagani mathangi rashi asina Brisha Rashi ChaYol asi shagi pukning phathaba tana dongi mai pakpagi achauba maram ama oigani haibasi khangna chatpiu WhatsApp wano bagi thabak tawbiganu kanaroi competition da maning hallu haiba ChaYol ni mahiroi singsu masagi mahai masingda thawai yauroi ithak thongba singa leinaba mari su kaya phaba oidi anauba mal sang laisingi khanbiganu isana hanadagi torokpa adudang tawbiu mathangi rashi asina Mithun Rashi ChaYol asi adongi di hena masu tho haiba ChaYol ni punsi hingbagi artha thokani mahi masingda thawai yaugani karbada sendong leigani competition gi thabakta sumai pakani khorirol gi lamda leiba singsu lam masida masak mangal thokani chakhot khongthang da makka lamna changsimgani nupa nupi ani puksel khoijel tinagani adubu ithak thongba singa tinabada section biu mathangi Rashi asina Karkat Rashi ChaYol asi adongi karbar hena chawkhatkani sarkar ga mari leinaba miyoi singa nakna tinagani thabak tawbasing promotion phangu haiba lei isagi aningba apamba thungani hingbagi thak hena wangkhatkani nungaiba yumbal oigani anauba sanga thengnagani isagi laibak hena phagatkani karbar tawbasing hanagi sendong hena phangani adubu minadi khara yengsilakkadori mathangi rashi asina Sing Rashi ChaYol asi isagi mingsat hengatkani isana tawriba service aduda promotion phangani atopada dan tawningani mahiroi singi oinasu adum phai miyam tinabada mai pakani marup mapang singa nungaina loina tinaba phangani ithak thongba singa su aphaba mari leinagani lau singugi thabak tawba sing hena chawkhatkani adubu haksangi oinadi lu tang khara sikkadori mathangi rashi asina Kaina Rashi ChaYol asi anauba amadi aphaba marup mapang sing khangnagani laibak phagani chaba thakpada ihauda haugani arang araki potlam phangu haibasu lei mi tinaba haigani awang ba thaki miyo singasu loinaba phangani aphaba lamchat chajat chatkani anau mahi tanbada mai pakani miga mungnaba haibasi kesna singba taunaba adomna mai pakpa ngamgani adubu mi tinabada masak khangna tinabiu mathangi rashi asina Tula Rashi ChaYol asi haksang nungaigani budi loksing chawkhatkani isana tawriba karbar hena pakthok chawthokani thajaningai oiba marup mapang thengnagani thabak tawbada mai pakani isagi shakti hengkatkani misang phangani thauna phagani imung manungi miyoi singa motinana nungsi chanana leiminagani kanaba khongsat chatkani yumda arang araki potlam phangu haibasu lei mathangi rashi asina Brisha Rashi ChaYol asi adomna honaruba kaya mai pakani ana ayek leiroi sel thum marang kaigani lam tuga mari leinaba karbar tawbada sendong hena phangani aru ahengi potlam phangani thoidongna isagi aphaba grahagi khongsatna maram moiraga hiram kyada chawkhatpa nungaiba phalpi anauba marup apangsing khangnagani adombu miyamna hena pamnagani mathangi rashi asina Danu ChaYol asi adongi senthok lambi phagani pukning wakhal santi leigani aphaba mingsat phangani imung manung amadi tinaba marup mapang singa mot tinagani isagi tawba ngambagi pangal sakti hengatkani karbada mai pakani samasna dombu hena masak khangani
ꯑꯗꯣꯝꯕꯨ ꯑꯃꯔꯣꯝꯗ ꯆꯌꯣꯜꯁꯤ ꯌꯦꯛꯅꯕ ꯃꯉꯛ ꯍꯥꯏꯒꯠꯄ ꯆꯌꯣꯜ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯃꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯀꯔ, ꯆꯌꯣꯜ ꯑꯁꯤ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ, ꯋꯥꯈꯜ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯒꯅꯤ, ꯁꯦꯜ ꯊꯨꯝ ꯋꯥꯠꯂꯣꯏ, ꯏꯁꯥꯒꯤ ꯑꯐꯕ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ, ꯑꯉꯥꯡꯁꯤꯡꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯌꯥꯒꯅꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯆꯌꯣꯜꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯍꯦꯟꯅ ꯀꯟꯈꯠꯀꯅꯤ, ꯏꯆꯥ ꯏꯁꯨ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ, ꯁꯃꯥꯖꯀꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯁꯣꯛꯄ ꯄꯟꯕ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ, ꯆꯌꯣꯜ ꯑꯁꯤ ꯁꯦꯜ ꯐꯪꯒꯅꯤ, ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ, ꯊꯕꯛ ꯇꯧꯕꯗ ꯏꯁꯥꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯅ ꯇꯧꯕ ꯉꯝꯒꯅꯤ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯌꯥꯒꯅꯤ, ꯏꯁꯥꯒꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯀꯅꯤ, ꯏꯁꯩ ꯅꯣꯡꯃꯥꯏꯅꯆꯤꯡꯕ ꯄꯥꯝꯒꯅꯤ, ꯌꯦꯛꯅꯕ ꯃꯔꯨ ꯂꯨꯛꯀꯅꯤ, ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯒꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯕ ꯈꯔ ꯋꯥꯠꯀꯅꯤ, ꯏꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯀꯅꯤ, ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯀꯤ ꯑꯈꯪ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕꯁꯨ ꯂꯩ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ, ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯌꯦꯛꯅꯕ ꯅꯝꯊꯕ ꯉꯝꯒꯅꯤ, ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯒꯤ ꯀꯥꯟꯅꯕ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯐꯪꯒꯅꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯂꯣꯏ, ꯍꯛꯆꯥꯡ ꯐꯒꯠꯀꯅꯤ, ꯑꯅꯧ ꯑꯅꯧꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯁꯥꯒꯤ ꯊꯧꯅꯥꯁꯨ ꯍꯦꯟꯒꯠꯀꯅꯤ, ꯏꯁꯥꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯝꯄꯇꯤꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯃꯤ ꯇꯤꯟꯅꯕꯗ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯐꯕ ꯁꯥꯕ ꯃꯤꯅ ꯑꯗꯣꯝꯒꯤ ꯃꯤꯡꯆꯠ ꯁꯣꯛꯍꯟꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ, ꯀꯃꯦꯟ ꯄꯤꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫